ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔ ꯑꯀꯤꯕ ꯋꯥꯔꯤ ꯀꯣꯂꯦꯛꯁꯟ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯂꯩꯔꯤꯕꯁꯤꯡꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯤꯒꯤ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛꯀꯤ ꯊꯣꯛꯂꯛꯄ ꯋꯥꯈꯜꯗ ꯁꯥꯒꯠꯆꯔꯒ ꯏꯖꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯔꯥꯙꯥꯄꯤꯌꯥꯔꯤ ꯆꯣꯡꯊꯥꯝ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯥꯎꯉꯝꯗ꯭ꯔꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯀꯤꯕ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯉꯥꯜꯂꯦ꯫ ꯅꯨꯃꯤꯠꯅ ꯀꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯂꯨꯋꯥꯡ ꯇꯨꯝꯕ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯕ꯭ꯔꯦꯛꯐꯥꯁ ꯂꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯇꯤꯚꯤ ꯀꯥꯗꯒꯤ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯔꯤꯕꯗꯨ ꯄꯥꯏꯗꯨꯅ ꯀꯤꯆꯟꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯦ ꯇꯨꯝꯊꯈꯤꯕ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯃꯇꯝ ꯏꯆꯥ ꯆꯥꯗꯅ ꯇꯨꯝꯃꯤꯕꯁꯤꯅ ꯍꯥꯏꯔꯒ ꯃꯃꯥꯗꯨꯅ ꯈꯜꯂꯤ꯫ ꯇꯨꯝꯁꯤꯠ ꯐꯥꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯄꯤꯔꯝꯗ꯭ꯔꯦ꯫ ꯂꯨꯋꯥꯡꯒꯤ ꯃꯃꯪꯗ ꯃꯤꯁꯀꯣꯜ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯃꯤꯁꯀꯣꯜ ꯄꯪꯄꯤꯗ ꯄꯤꯔꯛꯏ꯫ ꯑꯗꯨ ꯑꯣꯛꯄꯁꯨ ꯁꯨꯡꯅꯪ ꯅꯪꯗꯦ꯫ ꯃꯍꯥꯛꯅ ꯀꯣꯜ ꯑꯗꯨ ꯑꯃꯨꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯀꯣꯜꯀꯇꯥꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯁꯨꯅꯤꯜ ꯑꯣꯏꯔꯝꯕꯗꯨꯗ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯀꯣꯜ ꯇꯧꯕꯤ꯫ ꯃꯌꯥꯝꯕꯅ "ꯍꯜꯂꯣ ꯏꯅꯥꯎ"꯫ ꯂꯨꯋꯥꯡꯅ "ꯇꯥꯏꯌꯦ ꯇꯥꯃꯣ"꯫ ꯁꯨꯅꯤꯜꯅ ꯍꯥꯏꯔꯛꯏ꯫ "ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯃꯃꯥ ꯍꯣꯏꯗꯁꯨ ꯇꯝꯃꯨ"꯫ ꯂꯨꯋꯥꯡꯅ "ꯍꯣꯏ ꯇꯥꯃꯣ"꯫ ꯃꯌꯥꯝꯕꯗꯨꯗ ꯂꯨꯋꯥꯡꯅ "ꯇꯥꯃꯣ ꯄꯨꯡ ꯀꯌꯥꯗ"꯫ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯅꯕꯁꯤꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯁꯥꯎꯗꯨꯅ ꯂꯥꯛꯇꯨꯅ ꯆꯤꯡꯕꯒꯤ ꯃꯑꯣꯡꯗ ꯆꯤꯡꯗꯨꯅ ꯇꯦꯕꯜꯗꯒꯤ ꯂꯩꯕꯥꯛꯇ ꯇꯥꯏ꯫ ꯃꯗꯨ ꯎꯕꯗ ꯂꯨꯋꯥꯡ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯏ꯫ ꯃꯌꯥꯝꯕꯅ "ꯏꯅꯥꯎ ꯏꯅꯥꯎ" ꯍꯥꯏꯗꯨꯅ 3-4ꯔꯛ ꯀꯧꯏ꯫ ꯂꯨꯋꯥꯡ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯨꯝꯂꯛꯏ꯫ "ꯍꯥꯎ ꯍꯥꯎ ꯇꯥꯃꯣ"꯫ ꯁꯨꯅꯤꯜꯅ "ꯀꯩꯗꯧꯔꯦ ꯂꯨꯋꯥꯡ"꯫ ꯂꯨꯋꯥꯡꯅ ꯂꯣꯟ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯏꯄꯥ ꯄꯥꯈꯠꯅ "ꯀꯩꯁꯨ ꯇꯧꯗꯦ ꯇꯥꯃꯣ"꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯂꯨꯋꯥꯡ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯇꯦꯕꯜꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯋꯥꯡꯅ "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ" ꯈꯜꯂꯤ꯫ ꯑꯗꯨꯒ ꯇꯦꯕꯜꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯄꯣꯠꯁꯤꯡꯗꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯃꯪ ꯑꯣꯏꯔꯝꯕꯗꯨꯗ ꯃꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯨꯋꯥꯡꯒꯤ ꯃꯃꯥ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯉꯁꯥꯏꯗꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯂꯧꯅꯤ ꯍꯥꯏꯔꯒ ꯇꯨꯝꯃꯒ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯆꯥꯔꯝꯗ꯭ꯔꯗꯤ" ꯍꯥꯏꯅ꯫ ꯑꯗꯨꯒ ꯂꯨꯋꯥꯡꯅ ꯈꯨꯝꯂꯛꯏ꯫ "ꯏꯃꯥ ꯇꯨꯝꯁꯤꯠ ꯐꯥꯗꯕꯗꯨꯗ ꯎꯏꯊꯔꯨꯔꯦ"꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯪꯒꯤ ꯃꯇꯧꯒꯨꯝꯅ ꯏꯆꯥꯟ ꯆꯥꯟꯅꯅ ꯃꯌꯥꯝꯕ ꯁꯨꯅꯤꯜ ꯐꯣꯟ ꯇꯧꯔꯛꯏ꯫ ꯂꯨꯋꯥꯡꯅ "ꯍꯜꯂꯣ ꯇꯥꯃꯣ"꯫ ꯁꯨꯅꯤꯜꯅ "ꯏꯅꯥꯎ ꯑꯩ ꯉꯁꯤ ꯂꯥꯛꯀꯅꯤ ꯄꯨꯡ 1:30ꯗ ꯏꯝꯐꯥꯜꯗ ꯊꯨꯡꯂꯒꯅꯤ" ꯍꯥꯏꯔꯛꯏ꯫ ꯂꯨꯋꯥꯡ ꯍꯔꯥꯎꯅ "ꯇꯥꯃꯣ ꯑꯩꯒꯤ ꯀꯔꯤ ꯂꯩꯔꯛꯀꯗꯣꯏꯅꯣ"꯫ ꯁꯨꯅꯤꯜꯅ "ꯏꯅꯥꯎꯒꯤꯕꯨ ꯏꯅꯥꯎꯅ ꯌꯥꯝꯅ ꯄꯥꯝꯕ ꯃꯣꯃꯣꯗꯣ ꯂꯩꯔꯛꯇꯣꯏꯅꯤ"꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯨꯋꯥꯡꯁꯨ 12ꯀꯤ ꯆꯍꯤ ꯄꯔꯤꯈ꯭ꯌꯥ ꯑꯣꯏꯕꯅ ꯑꯦꯛꯖꯥꯝ ꯆꯠꯅꯅꯕ ꯄꯨꯡꯐꯝ ꯌꯧꯔꯛꯇꯨꯅ ꯂꯣꯏꯁꯤꯜꯂꯒ ꯃꯌꯥꯝꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯅ ꯃꯃꯥꯗ "ꯆꯠꯂꯒꯦ" ꯍꯥꯏꯔꯝꯗꯦ꯫ ꯃꯃꯥꯅ ꯈꯜꯂꯤ, "ꯀꯔꯤꯅꯣ ꯃꯁꯤ ꯏꯕꯨꯡꯉꯣꯁꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯂꯤꯕꯁꯦ? ꯅꯍꯥꯟꯈꯩꯗꯤ ꯑꯗꯨꯝ ꯍꯥꯏꯔꯝꯕꯅꯤ" ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯁꯣꯝꯗꯅ ꯂꯨꯋꯥꯡ ꯑꯦꯛꯖꯥꯝꯒꯤ ꯔꯨꯝ ꯃꯅꯨꯡꯗꯒꯤ ꯇꯣꯏꯂꯦꯠ ꯆꯠꯂꯨꯕꯒꯤ ꯆꯪꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ "ꯗꯥ ꯂꯨꯋꯥꯡ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯌꯥꯝꯅ ꯅꯥꯁꯣꯟꯅꯅ ꯍꯥꯏꯔꯛꯄꯗꯨ ꯃꯍꯥꯛ ꯇꯥꯏ꯫ ꯃꯗꯨ ꯇꯥꯕꯗ ꯂꯨꯋꯥꯡ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯇꯣꯏꯂꯦꯠꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯏꯈꯧ ꯂꯥꯡꯅ ꯀꯧꯔꯛꯄꯒꯨꯝ ꯃꯉꯣꯟꯗ ꯁꯥꯍꯨꯝ ꯐꯪꯂꯤ꯫ ꯃꯥꯅ ꯑꯣꯖꯥꯗ ꯍꯥꯏ "ꯑꯣꯖꯥ ꯑꯩ ꯇꯣꯏꯂꯦꯠꯇ ꯄꯩꯁꯥ ꯇꯥꯍꯧꯔꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯤ꯫
ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯇꯣꯏꯂꯦꯠꯇꯨ ꯃꯊꯛꯇꯅꯤ꯫ ꯀꯥ 5 ꯂꯩ꯫ ꯑꯍꯥꯟꯕ ꯀꯥꯗ ꯆꯪꯂꯨꯕꯗ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯅꯤꯁꯨꯕ ꯀꯥ ꯑꯃꯨꯛ ꯆꯪꯏ, ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯍꯨꯝꯁꯨꯕꯗꯗꯤ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯍꯥꯛ ꯎꯔꯦ꯫ ꯃꯍꯥꯛ ꯀꯤꯕꯗꯤ ꯐꯥꯎꯗꯦ, ꯑꯗꯨꯕꯨ ꯃꯥꯅ ꯑꯣꯖꯥ ꯍꯣꯏꯗ ꯇꯥꯛꯂꯨꯈꯤꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯆꯤꯡꯕꯒꯨꯝ ꯆꯤꯡꯂꯛꯄꯗ ꯃꯍꯥꯛ ꯂꯣꯡꯈꯥꯛ-ꯂꯣꯡꯅ ꯇꯥꯏ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯏ꯫ ꯑꯁꯣꯝꯗꯅ ꯑꯣꯖꯥꯅ ꯂꯨꯋꯥꯡꯗꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯁꯨꯛ ꯀꯨꯏꯅ ꯇꯣꯏꯂꯦꯠꯇ ꯂꯩꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯑꯅꯤꯜ, ꯃꯈꯣꯏꯒꯤ ꯑꯣꯖꯥꯅꯤ, ꯃꯍꯥꯛ ꯂꯨꯋꯥꯡꯕꯨ ꯌꯦꯡꯕ ꯂꯥꯛꯑꯦ꯫ ꯊꯣꯡ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯂꯨꯋꯥꯡ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯒ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯂꯨꯋꯥꯡ, ꯂꯨꯋꯥꯡ, ꯇꯥꯕ꯭ꯔꯣꯁꯦ ꯂꯨꯋꯥꯡ, ꯀꯩꯗꯧꯔꯒꯦ ꯅꯪ?" ꯂꯨꯋꯥꯡꯅ ꯈꯨꯝꯃꯤ, "ꯑꯣꯖꯥ ꯑꯁꯤꯗ..." ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯎꯉꯝꯗ꯭ꯔꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯀꯤꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯄꯥꯔꯠꯇ ꯀꯔꯤ ꯑꯃꯨꯛ ꯀꯝꯗꯧꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯅꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯔꯣꯏꯕꯗ ꯃꯅꯤꯄꯨꯔꯤ ꯑꯀꯤꯕ ꯋꯥꯔꯤ ꯀꯣꯂꯦꯛꯁꯟ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫